Shillong Manipur Student Union SMSU Maikaidagi Lebang Mayam da Wafam Khara Thamjari Madudi 1949 da Iningthau Maharaj Bodachandra amadi Government of India ga merger agreement sign tawnakiba Manipur puwari ga sagonariba yamna maru oiba mafam ama oiriba historic Redlands building Manipur Rasbari Manipur miyam tanaramba tawdana amadi miyamgi ayaba yaudana ikhang khangaudana thugaikhiba haibasi merger agreement sign tawnaki haibagi historical evidence muthatnabani haina samsuna lawi Manipur Ras Bhavan asibu sengbat sagatliba singda samsuna hangzaruba matamda renovation khak tawgadabani haina takpirakhibani adubu samsuna yengsinba chatluba matamdadi building asi thugaiduna leiramle samsuda mangjanglona prior information amta piramba laite renovation khak tawgani haijanduna puwari ga sagonariba Manipur Rasbari building asibu naronda thugairamba haibasi ngakpiba ngamloidaba thawdo amani haina samsuna lawi Manipur Rasbari asibu thugaibada chenariba official sing gi mathakta authority na action lokhatpiyu haiduna appeal tawjari mari lainaba official sing laiba miyam khangna singdorakadabani haina su thamjari